Loyalam E-PAO tabi bakutimapu Hidram Susmitana Namitangi Pau Pizari Ahamida Patu Headline. Ngasidagi hauna Manipur pumbada polio booth listing aniga chani patma fudara nipan hangdokuna angang singda polio hidak thapa hokhrei. Kangpokpi Faoduna Chatliba National amasung Interstate Highway sing hangdokna ba kotuna pung nifunipan gi ultimatum pikrei. Micham taruk tamthina hatoklaba matungda Kukizo Council na lengmai kacha nagani haina karem kathaina ba refugee sadani haina haumina fondorakli pausandona Bjpdi. Ngasidagi hauna Manipur pumbada polio booth listing aniga chanipan marfudaram nipan hangdoktuna angangsingda polio hidak pithapa haukrei. Ngasi Directorate of Family Welfare Services Manipur gi office da Directorate of Family Welfare Services amadi State Health Society NHN Sinduna let the victory over polio continue with 2 drops of life habitim da pangthokhrei. Manipur da ngasi chahi manga phawgi manungda leiba angang singda polio hidak pithapa haukrei. Masigi damak Manipur district 13 asida polio booth listing aniga chanipan marfudara nipan hangdoktuna angang lak aniga lising marfudara rom polio hidak pithakadauri. Imphal West District ke khwadigi masing yamba oina angang lising nifunipan Imphal East District lising nifumari Touba amadi Senapati District lising kuntramari ahenbada polio hidak pithakpa hokhrei. Ngasigi thoramadu da Family Welfare Services Manipur gi Additional Director Dr. N Thoinauna thoramapu Family Welfare Services Manipur gi Additional Director Dr. Sanasam Gopal amadi State Immunization Officer Dr. KSH Memchan akhanaba mithunglen oina saruk yakhi. Dr. N. Vinona Thoramadu Mari Lena Fondoki Bedadi. Hausiki Matamasida Lebak Amaga Chatoxasin Taunaba Asina, polio virus Asi Kanghodana India that Chanapayai. Maramasina, Chahimanga Fabu Manung Deliriba, Pigliba Angang Sinda, polio drop Ani Asi Pitatuna, polio Laina the Gingak Toxi. Polio Nanaraba Miyamdagi Punsi Chupada Stoina, do not Mimana Dana Labayai. Luenana Chada. Homdragi changda polio lainana nabugi symptom khangdabasu lady. Mama passing na angang singbu yariba makai polio butta puthorpituna polio drop asi pithakpiu haina fondoki. Mikhalmaya da miyambu nukshiba saba ngakta oina tawi haina mesorna fondorakli. Lyric Laisu Ningtina Haiba Ato Asang Oramba Kaya Mihud Oina Tagat Cray, Makoy de Lariba, Haito Shing Toiba Magun Sing, Matam Chana Season de, Mikal Naxila Laba Matamda, Miyamu Nushiba Sabang Akta Tawi Haina, RPI Atwalegi National Secretary, Mahesor Tonazam the Fondo Cray, Wapamasi, Bosem, Kosem Amadi, CVS in the Loba Chahiasigi, Class 10 Amadi 12 exam that Chowna, My Paklalaba, Kaisamtong, Esigi Manung Chinaleba, Mahiru Shinda, Mangarak Shuba, Sinayek, Meritorious Award Manal. Langtopagi thoramda phongdokibani Mahesor Thonawjangi meeting makhada Youth Integration Club Kaisamthong Longjam Lerak Maningi ground pangthokiba thoramatu da Maheshona Ishana Haizariba amadi Khangjariba skill sing asi Irebak amadi Ifurup kanbada sizinnadrabadi Lausing Tanchilubagi Thoidokna Mathautade Thagi Tolop Chanaba amadi Phampunabagi Khakhalaga Thabak Toramba Hakaya Laikibana Khunai asida Chatharakliba Aranba Kaya asi Lale Haiba Khangna Semdoklomdabana ngasi amuk yauna Pibam Sopani Hari. Mahakna Makataraduna, Mayday Nat Schedule Drive listed Janba Madi, listening Magatama Panyang Kaimato, Shenses Jaying Laga, Manipura NRC Chana Hanba Habasi, Constitutional Right Urbesu, Isu Sing Asi, Nasi Pawana Taiduna Tamli Haina Penda Bufundoki. Kunai Asidaleriba Asuiba Sing Asi, Semdokpada, Naha Singi Todang, Chowna Lebana, Naha Sing Asi di politics that. Khongda bagi mathok tarakle politics sangba hairaga mirep oigadabani natraga political party da yaw habanate miyamgi fangpham thokpa hak amadi khunai asida chathariba achum aran nainaduna afaba achum lambida chaminabagi wakhalonduni haiki dolai thabida kuki singna changsilalaga rally chakrai Imphal East District Manung Chanba Dolai Thabida Leiba Maitegi Khulmaya da Kuki Singna Wakar Khongcha Chatuna Makhoi Ayaba Yaudana Mafam Atuda Kana Amata Kundaba Yaroi Haina Demand Tawkhrei Yamlaba Nupi Amasung Nupa Kayana Chatkiba Rally Adu Central Force Singna Ngak Shanki Makhoina Mafam Aduda Kuki Singi Lamni Haina claim Tawki Kuki Singna Ngamdaba Leishilak Tre Haina Manak Adwa Delerba Mushina Fundona Rakli Manipur Naga Taba Mafam Singha Pi Sambina Ba Prime Minister da Taksingkrai
Naga Furup ki apex body ama oiriba United Naga Council na Manipur da hauzik tholiba wathok asigi matangda miyeng changbi bagaluna na Naga singna khundaba mafam singak pishen bi bagi thorang lokhapiyu haina Prime Minister Narendra Modi amasung Central Government ta taksing krai Naga micham taruk hat khibagi achumba wayal fanghan bagaluna na Indo Naga political process ki warushin ama athuba matamda puraknaba thorang lokhapiyu haina su UNC na taksing ki Delhi Solidarity Group ki mateng loraga UNC ki luchingba singna New Delhi da leba Press Club of India da wapamasi National Media da phungdokibani Manipur da hauzik tholiba wathok asigi matangda Manipur gi Naga luchingba singna National Media da wangang ba handakna hanbani PM Narendra Modi da pisin kiba memorandum amagi matangda UNC gi mihut kambu aduna hai hauzik Manipur da tholiba wathok asi icham chamba law and order gi issue ni haina lawba yaraktre haiki Manipur yauna state amadi union territory taramapanda July amadagi Bjpdi Ramzi Chatnaragani Manipur yauna state amasung union territory taramapanda July amadagi Viksit Bharat Guarantee for Rozgar and Azivika Mission Gramin Act 2025 Chatnaba horagani Awang Nongpokpi state dare yauna lebaga sigi tungamba state amasung union territory taramapanda hiramasigi matangda notification thokpalaikhrai haukiba December thada opposition ni maikadigi yaningdaba phongdorakhrabasu parliament Bjpdi Ramzi Act pass taukibagaluna Mahatma Gandhi National Rural Employment Guarantee Act muhushinaba thorang lokhalakhi Rural Development Ministry gi official amana phongdokibagi matung ina lakadori Chayol Kharagi Manungda State Ayamana Hiramasigi Matangda notification Tonaba Thorang Tore Hari Hausi Pawada notification Tokraba State Amadi Union Territory Singdi Awang Nopok Lamdamgi Oina Manipur Arunachal Pradesh Assam Mizoram Sikkim Tripura Amasung Nagaleni Atai State Amasung Union Territory Singdi Jammu and Kashmir Ladakh Himachal Pradesh Bihar Maharashtra Rajasthan Chhattisgarh Odisha Andhra Pradesh Amasung Keralani Kuki Chief Union na ke Songlong Part 2 gi khunja singidamak protection pibi na bahaijakrai Kuki Chief Union KCU Manipur na Kangpokpi district ki manung chanalariba ke Songlong Kuki khul asigidamak matik chaba security force sing thambiduna khunja singak pishan binaba government ta appeal torpagalona na khul asida tha asigi kunmanga da khulai paiba militant singna attack tawda khul asigi village chairman Asokapan nangkhre hari KCU Manipur gi medical cell na thadrokpa chirlamagi matung ina Kangpokpi district ki manung chanariba ke Songlong Part 2 khul asida tha asigi kunmanga da NSCNIM amasung ZUFK gi apunba cadre singna khul asiga thangnana lariba wafong intha naga khulromdagi changlalaga ke Songlong Part 2 khul asida nongmai kapsinduna attack tawrakhibani maral sirakli Gerald asina hai Naga armed group sing aduna torokiba attack adugi response oina taramapan suba Assam Rifles ki personnel sing nasu handuna nomai kapada nakal animakta nomai kapnaraba matung militant sing adu mafam adu thadoktunna chatki hairi Mijam taruk tamthina hatoklaba matungda Kukizo Council na liangmai kacha nagani haina karem kathaina ba refugee ki sajatni haina haumina fondorakli Haukiba me tara humdoida Kuki terrorist singna faraba matungda tamthina olaba matungda hatopi khraba adubu Kukizo Council na lan khre hain haikiba June 15 da sengdorokpa adu miyebegi chanabigi wangmadani Kukizo gi sengdok warolda liangmai furupu kacha nagani haina karem kathaina bagi wafam phongdorokpa sina amuke hena ngapibagi mahud hena usit thawaidabani haina loroidabagi maram leite haina Federation of Hamigi Publicity Secretary Hoiremcha hemana khudek piduna thadorokpa chirolan Hari Gerald Hai Liangmai Haiba Furup asi Yek Salai Leba Masagi Top Topanat Culture Law Lezaba Furupni Manipur Minister of Law and Justice Legislative Department New Delhi na lisingani tarani thoigi January 8 da thokiba order da Liangmai Haiba Furubasi kanamata yetana tongana est list da yauri Masida Kukizo Council na Liangmai Furupu kachanaga people ni haina miyanda lana uhanaba Chatliba simbak laibak macha tadaba horofam khangdaba refugee kaktana tawgadabani haina lawi hari Liangmai gi micham taruk lalon by faidigi faraga hat khibadu Kukizo Council na makhoina hatpani haina masana Chuchampurda June 15 da phamba pawgi mifamama da phongdokhrei adu oirabadi logi matung inna makhoibung asi phawba Manipur government ki home department na thadoktuna thamlibigi maramdu miyamda sengdopom thoi hari Kangpokpi Faoduna Chatliba National amasung Interstate Highway sing hangdoknaba khotuna pung 9 gi ultimatum pikhrei
Kangpokpi district Faoduna Chatliba national amasung interstate highway singda athingba leitana potchai puba gari amasung passenger puba gari sing pung 9 gi manungda center amasung state government na chatpa yahangadabani haina committee on travel unity kotu Sadar Hills na ultimatum pirakli kotu na thadorok pachirolamagi matung ina pung 9 gi ultimatum asi committee asiga Kangpokpi district riba civil society organization singa ngarang kotu gi administrative office ta phamkhiba apunba mi phamamada laukiba warep amagi matung inani hairi Jolasina makhatana duna hai kotu amasung CSO singna Kangpokpi da thamnamba athingba sing lauthokle haina lauthokrabasu national highway to Imphal Dimapur lambi asida naga singna unauthorized checkpoints sing amadi gas sing thamduna Kangpokpi tamna pushilakpa essential commodities sing pushilakpa thingduna lakhiba tha amarom fajilaklei athingba maram moiraga hozi Kangpokpi district ta nomagi darkar roiba polam sing essential commodities sing hidak langthak commercial goods sing awat pa leibana maram moiraga khudongcha daba kaya mayoknaduna leidi hari Bjpdi Miyamdagi Touba amadi Furitkhao Chapani haina Malik Arjun Kharge na phongdokhrei Congress Party ki luchingba Malik Arjun Kharge na Bjpdi da attack tawraduna malemgi kaithelda crude oil gi mamal hantakraba phawada petrol amadi diesel gi mamal hauzi phawba karigidama asuk wang na thamlibano haina hangdi Kharge na Bjpdi bu micham Miyamdagi Touba amadi micham Miyam gi Furitkhao Chapani haina maral sireduna Bjpdi gi oina lebak asigi micham Miyam asi subnatagi tax lokhatpam oiduna leire haina su luchingba sina mahaki social media platform account da post tawri post aduna center gi lengak ta wahang ahum hangli madudi West Asia lebak shingi marakta soknakiba akanba lani manungda crude oil gi mamal asi barrel amada dollar chamaga kuntranipan oikibani hariba matamadu India da petrol liter amagi mamal lupa marfudara mariga dasmik humdrataret aduga diesel liter amagi mamanda lupa marfutaret ka dasmik humbutaret yonki hauzi crude oil gi mamal malemgi oina hantharaktuna hana piramba mamal dagi barrel amada dollar humdraga dasmik humdrama thoida laikhrei adumoina mak modina luchingba lenga asina ngasi su petrol liter amagi mamal lupa chamaga ani dasmik tarani thoida micham Miyam da phanghan baga lonena diesel liter amagi mamal lupa marfudara manga dasmik kunde yoli masigal lonena migrant workers sina hena siznaba kilogram manga gi gas cylinder asi CNG gi mamal dasu hengat handuna thamdi West Asia gi phibam asi hauzi pharabam phawbada modi lenga na thau amadi gas ki mama hantahan bada makhut nikliba asi karigino hairi Malemgi oina crude oil gi mamal tanglingai matamdasu miyambu awaba nanghanki hausiksu crude oil gi mamal hantharak laba phawbadasu miyambu karikitamak ahen mamalda thihalibano masina takpade lebak asigi micham Miyam asi Bjpdi na tax khongatpam oina laure hal lauduna leire han takpani haina phondorakli aroibada maroiba paw amukana pizari Ngasidagi hauna Manipur pumbada polio booth listing aniga chani patma fudara nipan hangdoktuna angang singda polio hidak thapa hokrei Kangpokpi Faoduna Chatliba national amasung interstate highway sing hangdokna ba kotuna pung 9 gi ultimatum pikrei Micham taruk tamthina hatoklaba matungda Kukizo Council na lengmai kacha nagani haina karem kathaina ba refugee sajani haina haumina phondorakli matang asida loyalam E-PAO na namitangi pau bibel lezare tabili bakhuti mapu amuka haina kurumjani